Hi ma'am, ngasiगी blog se akoigi ngasiगी aina poraiba blog se ko akoi keno oidoini aba. Facebook ki blog oidoini Facebook ki maramda blog ni akoi Facebook ta ko mayam na chinau mayam masingo sananari se hoje Facebook ta ki paisa phangi aina sum paisa ID Facebook ta ki paisa phangi aina ID jum lai jum sana lam lai na dui ke sum natia ba ko sum nungai thokpagi memory oibagi ma gi haijaba akoi lai dina ko mana haijaba khangjaba exercise khangde jasa mai talent ma laiba uchabani abako media ID media gi thong da ko asiga akogi jengning da pa khara mana sum jengbirunu jengning mana jengu adu mi amana ID keno khatang asoiba ID defect ID asoiba khatang ko ulakpa matamda mayam changna tolar tawiyaba ID message comment se yam tawreba tol yam tawreba asise tawbam thoktabra haina ti khalli kai ID ko asum ID akhoi kasarga khoi manipur ga lainari mari se ID sum ichinaw ngata oina khoi nusina dum lainari ne punamako khoi kasar ID manipur malebang manipur dagi su akoi se jum poraga akoi na ngasi si iliba ga se malebang manipur dagi poraga koi su inba phangjari ni abako akoi kasar dagi su pot mayama manipur da phangdaba yawi ko adu akoi gi kasar on da si puraga mayama manipur da su business toba karba toba yawi ni abako adu ga dudamna sida bagi kaimta haidi maram laitabra na khalli ga gi naidi kasu lataba Facebook da phi amaka thangalubagi machu se asi machu na mapan se hapiraga di fajani aina haibagi damakta aduga su mayam changdana message thabina tol mayam tawbiyabako mayam na thina mayam mangang basu jawri mingoina di palaroge ado angmam thoktabra ina khalliyaba su mana idea da sum icham chamna icheduna haijabani abako haidi asigi ma pingsina mapan oiramba tadi fajaroidra wachina oisalabani khara fajaba wale madi khara pamjade ana sum haibani aduga mayam changna comment message tawbina share tawbina haidi magi Facebook ki aigi keno se glow ohenbiyaba mayam changna ko phi aigi reels minute 35 kun mutang mana semaga sum haijabado ko mana adu maina virals oigini du maina haidi mayam na message lakana su masu khangjadeba ko adu maina mayam changna mabu share tawbina ma se hojikti pura hoigi famous ohelaba followers ta ki magi viewers ta gi comment like ta gi ajawre ma se ko su laitaba video amagi damak akogi mitei se sigani abako kagino haidi kasu laitaba ko haidi kasu laitaba wahai wata amagi damakta comment ga message si tawbase tawhoningde tawsu tawningde kagino haidi ikayaba mi mamangna mai haidi atopa jati gi mamangna akoina sumaina khana chainaraga message ta moisu haidi akogi maronje khangba mi mayam jawiyaba mitei lo manipur da maleba manipur akogi siga tabak suna laiba ko makoi su makamu mayam lai moidi akoi maron si loina khangi moi masen akoi masen da khana bache moi khangi adugi matakta moina akogi video se reel saraga ne ko akogi Facebook ta upload tawthoyeba moina haidi paisa tan boy kariba akoi mitei gi jati se sinaina su mayam haidi sumaina utleba ko adogi hojikti haidi mong case se thawre akogi mitei gi keno se ko akogi mitei jasa mafam da su akogi mitei se mong case uba phange adi hanadi akogi kay haitare atopa lamdam gi case oina urami jasa mama gi khangde macha gi khangde mawa gi khangde mapuroba gi khangde mayam case se urami hojikti akogi mitei gi keno se su case se mong case se uba phange do ming oina di paningdre hainingdre akoi mitei gi oina ko jasa mafam da su leiba oisanu mitei se ko ado mong nupi chanare haibane nupa chanare haibane ade mangona rep tawrame haibane atopa kambuga haidi koinana haidi du mafamda leirame mayam case se mong uyaba ko ado asi se tawoningde akoi mitei proof se pikpanina ko akoi mitei proof se ngasi akoi jamdeba ko akoi se katang tanyaba akoi gi atopa jati pulaga akoi saruk ama ba oiponteba do akoi se punna punjallaga ko akoi se amatta oina chakhopinaba honabadi kari kaigi aba sinaba ina haningi se adu kasu laitaba akoi video matang manipur dagi thangalakpa khangde kasada gi thangalakpa khangde katang haidi katang save oheudabada aduga mayam changna tolar tawna message tawna risidi tawoningde aba haidi atopa kamuna jengaga akoi se noi aba moina ko tawrisi jeng moi masen da suaina akoidi akogi proof se lipchabanina aduna akoi punna amata china amata ominasi adu amana akoi keno tawnaroisi sidannaroisi aduna akoi ma ID manipurda imalaba manipurda awana mayam taba matamda kasargi china mayam china angamba khajik ta oisu mateng pangduna lai
ꯄꯥꯡꯁꯨ ꯄꯥꯡꯉꯦ ꯔꯤꯂꯤꯐ ꯀꯦꯝꯗ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯀꯣ ꯑꯁꯣꯝꯗ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯩꯕꯥꯛꯇ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯁꯦ ꯑꯩꯈꯣꯏꯁꯨ ꯀꯁꯥꯔꯗ ꯂꯩꯕ ꯅꯨꯡꯉꯥꯏꯇꯦ ꯂꯩꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯤ ꯌꯥꯝꯅ ꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯁꯣꯝꯗ ꯂꯥꯎꯅ ꯈꯣꯡꯅ ꯀꯞꯄꯤꯅ ꯃꯌꯥꯝ ꯑꯃ ꯇꯧꯋꯤꯅꯀꯣ ꯑꯁꯤꯒꯤꯁꯨ ꯑꯩꯈꯣꯏꯅ ꯌꯦꯡꯉꯒ ꯅꯨꯡꯉꯥꯏꯇꯦꯕ ꯌꯥꯝ ꯁꯥꯊꯤꯅꯀꯣ ꯍꯥꯏꯗꯤ ꯁꯨꯐꯝ ꯆꯠꯄ ꯃꯑꯣꯡ ꯆꯥꯗꯅ ꯂꯩꯕꯗꯣ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯍꯦꯛ ꯒꯥꯔꯤ ꯕꯟ ꯑꯣꯏꯕꯗ ꯑꯩꯈꯣꯏꯒꯤ ꯁꯦꯠꯄ ꯈꯣꯠꯄ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯅꯤꯡꯇꯝꯅ ꯁꯦꯠꯂꯤꯕ ꯈꯣꯠꯂꯤꯕꯁꯦ ꯀꯩꯁꯨ ꯐꯪꯉꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯒꯥꯔꯤ ꯍꯦꯛ ꯊꯤꯡꯈꯤꯕꯗ ꯑꯗꯨꯏ ꯀꯁꯥꯔꯗꯒꯤ ꯃꯌꯥꯝ ꯑꯃ ꯀꯔꯕꯥꯔ ꯇꯧꯅ ꯄꯨꯊꯔꯛꯏꯀꯣ ꯃꯌꯥꯝ ꯑꯃ ꯗꯤꯃꯥꯄꯨꯔ ꯈꯪꯗꯦ ꯑꯃꯗꯒꯤ ꯄꯨꯔꯛꯏꯕ ꯃꯌꯥꯝꯁꯦ ꯁꯤꯂꯣꯡꯗꯒꯤ ꯈꯪꯗꯦ ꯑꯁꯤꯁꯦ ꯃꯣꯏꯁꯣꯝꯗꯁꯨ ꯋꯥꯗꯣꯏꯅꯦꯕ ꯃꯣꯏꯗꯁꯨ ꯆꯥꯕ ꯊꯛꯄ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯛꯇꯣꯏꯅꯦꯕ ꯃꯔꯝ ꯄꯨꯝꯅꯃꯛꯇꯅꯦꯕ ꯑꯩꯈꯣꯏ ꯁꯣꯝꯗꯁꯨ ꯃꯣꯏ ꯁꯣꯝꯗꯁꯨ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦꯀꯣ ꯑꯁꯤ ꯑꯃ ꯀꯩꯅꯣ ꯇꯧꯕꯒꯤ ꯅꯠꯇꯦꯕ ꯑꯃꯁꯨ ꯊꯥꯅꯗꯕꯒꯤ ꯋꯥꯔꯤ ꯅꯠꯇꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯒꯤ ꯑꯩꯒꯤ ꯉꯁꯤ ꯏꯖꯠ ꯑꯃ ꯁꯣꯛꯄꯗ ꯄꯨꯝꯅꯃꯛ ꯆꯦꯟꯊꯔꯛꯏꯅꯦꯕ ꯑꯒꯣꯔꯇꯥꯂꯥ ꯈꯪꯗꯦ ꯇ꯭ꯔꯤꯄꯨꯔꯥ ꯈꯪꯗꯦ ꯁꯤꯜꯆꯔ ꯈꯪꯗꯦ ꯃꯅꯤꯄꯨꯔ ꯈꯪꯗꯦ ꯑꯃꯦꯔꯤꯀꯥ ꯑꯦꯅꯤ ꯃꯐꯝꯗ ꯂꯩꯕ ꯑꯩꯈꯣꯏ ꯃꯤꯇꯩ ꯑꯃꯈꯛ ꯆꯦꯟꯊꯕꯗ ꯄꯨꯝꯅꯃꯛ ꯆꯦꯟꯊꯔꯛꯏꯅꯤ ꯌꯦꯡꯉꯣꯕꯀꯣ ꯃꯣꯏ ꯃꯤꯇꯩ ꯖꯥꯠꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕ꯭ꯔꯥ ꯍꯥꯏꯅ ꯃꯌꯥꯝꯅ ꯈꯜꯂꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯇꯧꯍꯟꯅꯤꯡꯗꯦ ꯑꯗꯣ ꯍꯟꯗꯛ ꯐꯦꯁꯕꯨꯛꯇ ꯇ꯭ꯔꯣꯂꯔ ꯇꯧꯈꯤꯕꯁꯤꯗꯤ ꯌꯥꯝ ꯊꯤꯅ ꯑꯩꯈꯣꯏꯒꯤ ꯊꯤꯅꯁꯨ ꯉꯥꯡꯕꯤꯔꯦ ꯊꯤꯅ ꯉꯥꯡꯕꯗꯣ ꯃꯤꯅ ꯄꯥꯝꯖꯗꯦ ꯁꯨꯃꯥꯏꯅ ꯀꯣꯜꯂꯒꯗꯤ ꯄꯥꯝꯒꯅꯤ ꯐꯖꯕ ꯍꯦꯜꯂꯤ ꯈꯛꯇ ꯍꯥꯏꯖꯕꯅꯦꯕ ꯑꯗꯣ ꯀꯩꯁꯨꯝꯕꯨꯗꯤ ꯉꯥꯁꯨ ꯑꯀꯥꯏꯕ ꯍꯥꯏꯖꯗꯦ ꯑꯗꯣ ꯃꯣꯏꯅꯁꯨ ꯁꯨꯝ ꯍꯣꯏ ꯅꯪꯅ ꯑꯄꯥꯝꯕꯗꯣ ꯂꯧꯖꯧ ꯈꯣꯠꯆꯧ ꯃꯌꯥꯝꯅ ꯐꯖꯅꯁꯨ ꯍꯥꯏꯕꯤꯔꯛꯄꯁꯨ ꯌꯥꯎꯏ ꯊꯤꯅ ꯉꯥꯡꯕꯤꯔꯛꯄꯁꯨ ꯌꯥꯎꯏ ꯑꯗꯣ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯉꯝ ꯆꯠꯅꯅꯤ ꯐꯪꯗ꯭ꯔꯤꯗꯣ ꯀꯥꯏꯅ ꯍꯥꯏꯕꯁꯨ ꯌꯥꯎꯔꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯕꯅꯤꯅ ꯋꯥꯀꯥꯏꯁꯤ ꯑꯗꯨꯝ ꯆꯠꯅꯔꯦꯕꯀꯣ ꯃꯥꯅꯁꯨ ꯑꯉꯝꯕꯗꯣ ꯋꯥꯗꯣ ꯍꯥꯏꯔꯦꯕꯀꯣ ꯑꯗꯨꯏꯗꯤ ꯃꯤꯗꯨꯅ ꯀꯣꯃꯦꯟꯗꯣ ꯄꯤꯁꯜꯂꯕꯅꯦ ꯃꯥꯅꯁꯨ ꯀꯣꯃꯦꯟꯗꯣ ꯄꯤꯔꯦ ꯑꯗꯣ ꯑꯉꯝꯕ ꯈꯟꯅꯔꯕꯅꯤꯅ ꯆꯤꯟꯊꯤꯕ ꯍꯥꯏꯁꯦ ꯇꯥꯟꯅꯔꯦ ꯑꯉꯝꯕ ꯈꯟꯅꯔꯦ ꯑꯗꯣ ꯀꯩꯁꯨ ꯀꯩꯅꯣ ꯊꯣꯏꯗꯣꯛꯄ ꯐꯠꯇꯕ ꯋꯥ ꯂꯩꯇꯦ ꯑꯗꯨꯝ ꯑꯩꯈꯣই ꯀꯁꯥꯔꯣꯝꯗꯁꯨ ꯃꯌꯥꯝ ꯑꯃ ꯊꯣꯝꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯇ꯭ꯔꯤꯄꯨꯔꯥ ꯒꯣꯔꯣꯟꯗꯥ ꯃꯌꯥꯝ ꯊꯣꯝꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨ ꯃꯌꯥꯝꯗꯣ ꯐꯦꯁꯕꯨꯛꯇ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯚꯥꯏꯔꯦꯜ ꯑꯣꯏꯔꯤꯁꯦ ꯐꯦꯁꯕꯨꯛꯁꯦ ꯑꯃꯔꯣꯝꯗ ꯍꯥꯏꯔꯨꯔꯒꯗꯤ ꯐꯠꯇꯕ ꯄꯣꯠꯅꯦꯕꯀꯣ ꯍꯧꯖꯤꯛ ꯀꯩꯁꯨ ꯂꯩꯇꯕ ꯀꯩꯅꯣꯝꯃ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯒꯤ ꯍꯥꯏꯗꯤ ꯅꯨꯄꯥꯗꯨꯅ ꯑꯗꯨ ꯇꯧꯔꯝꯃꯦ ꯅꯨꯄꯤꯗꯨꯅ ꯑꯗꯨ ꯇꯧꯔꯝꯃꯦ ꯑꯗꯣ ꯃꯌꯥꯡꯒꯕꯨ ꯆꯠꯂꯝꯃꯦ ꯍꯥꯏꯔꯁꯨꯀꯣ ꯑꯁꯤꯒꯤ ꯄꯣꯠꯁꯦ ꯍꯧꯖꯤꯛꯇꯤ ꯚꯥꯏꯔꯦꯜꯁꯦ ꯌꯥꯡꯅ ꯍꯧꯖꯤꯛ ꯈꯨꯗꯛꯇ ꯁꯦꯀꯦꯟ ꯐꯥꯗꯦꯕ ꯑꯗꯒꯤ ꯃꯊꯪ ꯁꯤꯌꯥꯔꯁꯦ ꯆꯠꯅꯈꯤꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯌꯥꯡꯅ ꯃꯤꯅ ꯎꯕ ꯐꯪꯉꯦꯕꯀꯣ ꯈꯪꯗꯕ ꯑꯍꯟ ꯈꯪꯗꯦ ꯑꯉꯥꯡ ꯈꯪꯗꯦ ꯂꯣꯏꯅ ꯐꯪꯉꯦ ꯑꯗꯨ ꯎꯍꯟꯅꯤꯡꯗꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯁꯤꯁꯦ ꯁꯤꯅꯤ ꯑꯩꯅ ꯈꯪꯍꯟꯖꯅꯤꯡꯉꯤꯁꯦ ꯍꯟꯗꯛꯁꯨ ꯈꯔꯅꯤ ꯃꯃꯥꯡꯗ ꯇ꯭ꯔꯤꯄꯨꯔꯥꯗ ꯀꯨꯀꯤꯒ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯃꯥꯅ ꯑꯩꯕꯨ ꯐꯖꯅꯕꯨ ꯌꯦꯡꯉꯨꯗꯦ ꯈ꯭ꯔꯤꯁꯃꯥꯁ ꯃꯅꯥꯛꯇ ꯆꯠꯀꯅꯤ ꯍꯥꯏꯅ ꯃꯌꯥꯝ ꯆꯪꯅ ꯂꯥꯜꯂꯦ ꯍꯥꯏꯅ ꯂꯥꯟꯅ ꯍꯥꯏꯍꯟꯈ꯭ꯔꯦ ꯃꯌꯥꯝ ꯀꯦꯁꯄꯨꯗꯤ ꯃꯌꯥꯝ ꯑꯃ ꯊꯣꯛꯏ ꯑꯗꯣ ꯄꯜꯂꯨꯔꯒꯗꯤ ꯃꯌꯥꯝ ꯑꯃ ꯍꯥꯏꯗꯤ ꯀꯥꯏꯍꯧꯕ ꯇꯥꯔꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯤꯇꯩꯁꯦ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯃꯅ ꯁꯤꯊꯅꯔꯣꯏꯁꯤ ꯃꯤꯇꯩ ꯑꯃꯕꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯐꯦꯁꯕꯨꯛꯇꯕꯨ ꯑꯐꯕꯕꯨ ꯊꯥꯡꯒꯠꯂꯁꯨ ꯐꯠꯇꯕꯕꯨ ꯊꯥꯡꯒꯠꯂꯁꯨ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯗꯣ ꯐꯠꯇꯦ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯗꯣ ꯐꯠꯇꯦ ꯍꯥꯏꯅꯁꯤ ꯑꯃꯈꯛꯅ ꯁꯣꯏꯕꯗ ꯃꯌꯥꯝ ꯆꯪꯅ ꯇꯧꯔꯤ ꯑꯗꯣ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯤꯁꯤꯡꯅ ꯁꯥꯁꯇꯤ ꯄꯤꯐꯝꯗꯤ ꯊꯣꯛꯏꯀꯣ ꯁꯥꯁꯇꯤ ꯄꯤꯐꯝ ꯊꯣꯛꯏ ꯍꯥꯏꯁꯤ ꯐꯠꯇꯕ ꯇꯧꯕ ꯇꯥꯔꯒꯗꯤ ꯏꯆꯥ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯃꯤꯆꯥ ꯈꯪꯗꯦꯀꯣ ꯁꯥꯁꯇꯤ ꯄꯤꯐꯝꯗꯤ ꯊꯣꯛꯏꯕꯗꯣ ꯑꯩꯈꯣꯏꯅ ꯀꯩꯁꯨꯝ ꯋꯥꯔꯛ ꯋꯥꯇꯜꯃꯒꯁꯨ ꯌꯥꯔꯣꯏꯕ ꯃꯃꯥ ꯃꯄꯥ ꯂꯩꯔꯤ ꯃꯄꯨꯡ ꯃꯧꯄꯥ ꯂꯩꯔꯤ ꯁꯥꯒꯩ ꯅꯥꯇꯩ ꯂꯩꯔꯤ ꯃꯌꯥꯝ ꯆꯪꯅ ꯋꯥꯔꯛꯇꯣꯏꯅꯦꯕ ꯑꯩꯈꯣꯏꯅ ꯑꯗꯨ ꯋꯥꯔꯛꯑꯒ ꯀꯩꯁꯨꯝ ꯂꯧꯒꯗꯕ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯍꯥꯏꯕꯨ ꯖꯁ ꯃꯤ ꯃꯃꯥꯡꯗꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯤꯇꯩꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯍꯟꯅꯤꯡꯗꯦꯕꯀꯣ ꯑꯩꯈꯣꯏꯗꯤ ꯑꯦꯝꯅꯦꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯒꯤ ꯖꯥꯇꯤ ꯐꯨꯔꯨꯞꯁꯦ ꯂꯤꯛꯄꯩ ꯋꯥꯗꯤ ꯐꯖꯅ ꯂꯤꯛꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯂꯤꯛꯏ ꯑꯗꯣ ꯆꯣꯏꯅꯁꯨ ꯇꯥꯏ ꯑꯩꯈꯣꯏ ꯀꯁꯥꯔꯗ ꯂꯩꯔꯤꯁꯦ ꯈꯖꯤꯛꯀꯤ ꯇꯥꯕ ꯅꯠꯇꯦ ꯑꯒꯣꯔꯇꯂꯥ ꯇ꯭ꯔꯤꯄꯨꯔꯥ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯆꯤꯡꯕ ꯀꯁꯥꯔ ꯁꯤꯜꯆꯔꯗꯒꯤ ꯍꯩꯂꯥꯀꯥꯟꯗꯤꯗꯒꯤ ꯆꯤꯡꯕ ꯃꯅꯤꯄꯨꯔꯗꯒꯤ ꯆꯤꯡꯕ ꯑꯗꯒꯤ ꯃꯄꯥꯟ ꯂꯝꯗ ꯂꯩꯔꯤꯕ ꯗꯤꯜꯂꯤ ꯕꯣꯝꯕꯦ ꯑꯃꯦꯔꯤꯀꯥ ꯂꯟꯗꯟ ꯄꯨꯝꯅꯃꯛꯇ ꯂꯩꯕꯁꯦ ꯄꯨꯜꯂꯒꯁꯨ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯖꯥꯇꯤ ꯁꯔꯨꯛ ꯑꯃ ꯐꯥꯕ ꯉꯝꯗꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣই ꯃꯤꯇꯩꯒꯤꯗꯤ ꯑꯉꯥꯡꯁꯨ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯗꯦ ꯂꯩꯇꯦ ꯌꯨꯝ ꯑꯃꯗ ꯂꯩ ꯍꯥꯏꯕꯗ ꯑꯃꯈꯛ ꯑꯅꯤꯈꯛ ꯂꯩꯇꯕꯁꯨ ꯌꯥꯎꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯅꯣꯡꯃꯒꯤ ꯃꯁꯤꯡꯁꯦ ꯋꯥꯠꯄ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯃꯤꯆꯤ ꯃꯤꯅꯥꯁꯨ ꯇꯣꯏꯅ ꯇꯧꯔꯤ ꯃꯅꯤꯄꯨꯔ ꯏꯔꯥꯡ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯗ ꯃꯅꯤꯄꯨꯔ ꯏꯔꯥꯡꯁꯤꯒ ꯇꯧꯔꯤꯁꯦ ꯀꯌꯥꯝ ꯌꯥꯝꯅ ꯆꯍꯤ ꯑꯅꯤꯁꯤꯒ ꯅꯣꯡꯃꯒꯤ ꯁꯤꯕ ꯂꯦꯞꯇꯦꯀꯣ ꯑꯗꯨꯅ ꯅꯣꯡꯃꯒꯤ ꯃꯤꯁꯨ ꯆꯥꯡ ꯀꯌꯥꯝ ꯇꯥꯔꯛꯏ ꯌꯦꯡꯉꯣꯕꯀꯣ ꯃꯥꯏꯀꯩꯗꯅꯦꯕ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯁꯤ ꯑꯃꯅ ꯁꯤꯗꯅꯔꯣꯏꯁꯤ ꯑꯩꯈꯣꯏ ꯀꯁꯥꯔꯗ ꯑꯩꯈꯣꯏ ꯀꯁꯥꯔꯗꯁꯨꯀꯣ ꯍꯥꯏꯗꯤ ꯉꯝꯗꯕ ꯈꯣꯠꯇꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯅꯤꯄꯨꯔ ꯆꯠꯂꯒ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯋꯤ ꯍꯥꯏꯗꯤ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯈꯪꯗꯕ ꯈꯣꯠꯇꯕ ꯃꯌꯥꯝ ꯑꯃ ꯇꯝꯕ ꯆꯠꯂꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗꯒꯤꯁꯨ ꯑꯩꯈꯣꯏ ꯀꯁꯥꯔꯗ ꯂꯥꯛꯇꯅ ꯁꯦꯟꯗꯥꯡ ꯂꯝꯕꯤ ꯃꯌꯥꯝ ꯑꯃ ꯇꯧꯔꯤ ꯑꯩꯈꯣꯏꯒꯤ ꯀꯁꯥꯔꯗ ꯂꯩꯀꯣ ꯁꯨꯅꯥꯔꯤ ꯈꯪꯗꯦ ꯀꯔꯕꯥꯔ ꯈꯪꯗꯦ ꯂꯝ ꯂꯩꯅ ꯂꯩꯕ ꯈꯪꯗꯦ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯨꯡꯁꯤꯕꯒꯤ ꯅꯠꯇ꯭ꯔꯥꯕ ꯅꯨꯡꯁꯤꯗ꯭ꯔꯒꯗꯤ ꯂꯩꯒꯗ꯭ꯔꯥꯕꯀꯣ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯃꯅꯥꯛꯇꯁꯨ ꯃꯅꯤꯄꯨꯔꯒꯤꯅꯦꯕꯀꯣ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯏ ꯃꯣꯏꯁꯦ ꯀꯨꯏꯔꯦ ꯉꯁꯤ ꯆꯍꯤ
ꯇꯔꯥꯃꯔꯤ ꯃꯉꯥ ꯀꯨꯟ ꯑꯃ ꯍꯦꯟꯅ ꯈꯔ ꯂꯝ ꯂꯩꯗꯅꯀꯣ ꯃꯥꯁꯦ ꯌꯨꯝ ꯁꯥꯗꯅ ꯃꯁꯥꯒꯤ ꯕꯤꯖꯤꯅꯦꯁ ꯁꯨꯅꯥꯔꯤ ꯈꯪꯗꯦ ꯗꯨꯀꯥꯟ ꯃꯥꯏ ꯕꯤꯖꯤꯅꯦꯁ ꯇꯧꯅ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝ ꯂꯩꯃꯤꯟꯅ ꯃꯥꯁꯦ ꯁꯥꯒꯩ ꯑꯇꯣꯞꯄꯅꯦꯕ ꯍꯥꯏꯔꯨꯔꯒꯗꯤ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯑꯒ ꯁꯥꯒꯩ ꯑꯇꯣꯞꯄꯅꯤ ꯃꯥꯏ ꯁꯥꯒꯩ ꯀꯅꯥꯝ ꯂꯩꯄꯣꯟꯇꯦꯕꯀꯣ ꯑꯗꯣ ꯂꯩꯃꯤꯟꯅꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡꯅ ꯏꯆꯤꯟ ꯏꯅꯥꯎ ꯑꯗꯨꯃꯥꯏꯅ ꯈꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯃꯥꯅ ꯇꯧꯔꯤꯕ ꯕꯤꯖꯤꯅꯦꯁꯇꯣ ꯁꯅꯥ ꯆꯥꯕꯗ ꯃꯌꯥꯝ ꯆꯪꯅ ꯃꯉꯣꯟꯗ ꯁꯥꯅ ꯈꯣꯠꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯃꯌꯥꯝ ꯂꯩꯃꯤꯟꯅꯩꯌꯦꯕ ꯁꯨꯃꯥꯏꯅꯀꯣ ꯑꯩꯈꯣꯏ ꯀꯁꯥꯔꯗꯒꯤꯁꯨ ꯃꯅꯤꯄꯨꯔꯗ ꯇꯣꯡꯂꯥꯎꯕꯤ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤ ꯃꯅꯤꯄꯨꯔꯗꯀꯣ ꯀꯁꯥꯔ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯪꯂꯩꯄꯥꯛꯁꯤꯗꯀꯣ ꯃꯌꯥꯝ ꯂꯩ ꯇꯣꯡꯂꯥꯎꯕꯤꯁꯤꯒꯗꯤ ꯂꯩꯕꯁꯦ ꯈꯖꯤꯛꯀꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯀꯁꯥꯔꯗꯒꯤ ꯂꯩꯅ ꯍꯧꯖꯤꯛ ꯌꯨꯝ ꯁꯥꯅ ꯊꯕꯛ ꯇꯧꯅ ꯕꯤꯖꯤꯅꯦꯁ ꯇꯧꯅ ꯃꯌꯥꯝ ꯂꯩꯌꯦꯕ ꯃꯣꯏꯁꯨ ꯑꯗꯨꯝ ꯂꯩꯔꯨ ꯃꯐꯝꯗ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯃꯅꯤꯄꯨꯔꯗ ꯂꯩꯔꯒꯁꯨ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯀꯁꯥꯔꯗ ꯂꯩꯔꯒꯁꯨ ꯅꯨꯡꯉꯥꯏ ꯒꯨꯍꯥꯇꯤ ꯂꯩꯔꯒꯁꯨ ꯆꯥꯛꯆꯥ ꯃꯐꯝꯗ ꯂꯩꯔꯨꯔꯗꯤ ꯆꯍꯤ ꯑꯅꯤ ꯑꯍꯨꯝꯁꯦ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯅꯨꯡꯉꯥꯏꯕꯩꯗꯤ ꯄꯨꯝꯅꯃꯛ ꯅꯨꯡꯉꯥꯏꯔꯤ ꯃꯐꯝ ꯄꯨꯝꯅꯃꯛ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤꯀꯣ ꯑꯃꯅ ꯈꯟꯅ ꯆꯩꯅꯕꯁꯦ ꯇꯣꯛꯄꯤꯔꯁꯦꯕꯀꯣ ꯑꯗꯣ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯩꯕꯥꯛꯇ ꯍꯧꯖꯤꯛ ꯏꯔꯥꯡꯁꯦ ꯄꯥꯕꯨꯡ ꯕꯤꯔꯦꯟꯅꯁꯨ ꯃꯥ ꯀꯩꯅꯣ ꯁꯁꯄꯦꯟ ꯇꯧꯖꯔꯦ ꯍꯥꯏꯅ ꯍꯥꯏ ꯑꯗꯣ ꯃꯥ ꯑꯗꯨꯅ ꯑꯁꯤꯒꯤꯁꯨ ꯀꯣ ꯑꯐꯕ ꯏꯔꯥꯡ ꯍꯧꯖꯤꯛ ꯑꯐꯕ ꯍꯥꯏꯗꯤ ꯀꯩꯅꯣ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯥꯏꯗꯤ ꯁꯤꯑꯦꯝ ꯑꯃ ꯍꯧꯖꯤꯛ ꯂꯥꯛꯇꯅ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯩꯕꯥꯛꯁꯦꯀꯣ ꯅꯨꯡꯉꯥꯏꯗꯅ ꯅꯤꯡꯇꯝꯅꯀꯣ ꯄꯥꯟꯗꯅ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯍꯟꯖꯟꯅꯕ ꯑꯩꯈꯣꯏꯁꯨ ꯄꯥꯝꯃꯦꯕꯀꯣ ꯑꯩꯈꯣꯏꯁꯨ ꯃꯅꯤꯄꯨꯔꯒꯁꯦ ꯆꯠꯆꯗ꯭ꯔꯤ ꯀꯣꯏꯕꯁꯨ ꯆꯠꯆꯗ꯭ꯔꯤ ꯑꯗꯨ ꯎꯁꯨ ꯎꯖꯗ꯭ꯔꯤ ꯃꯣꯕꯥꯏꯜꯗꯗꯤ ꯃꯌꯥꯝ ꯐꯣꯇꯣꯗꯗꯤ ꯌꯨꯇ꯭ꯌꯨꯕꯇꯗꯤ ꯎꯔꯦ ꯑꯗꯣ ꯃꯣꯏꯅꯁꯨ ꯀꯁꯥꯔ ꯁꯤꯜꯆꯔꯁꯦ ꯆꯤꯡꯅꯤꯡꯉꯝꯒꯅꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯒꯣꯔꯇꯂꯥ ꯑꯃꯁꯦ ꯄꯨꯝꯅꯃꯛ ꯆꯤꯡꯅꯤꯡꯉꯤꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯁꯤ ꯑꯁꯤ ꯑꯝꯇꯪ ꯍꯥꯏꯖꯅꯤꯡꯉꯤ ꯃꯌꯥꯝꯗ ꯑꯁꯣꯏꯕ ꯀꯌꯥ ꯌꯥꯎꯔꯁꯨ ꯃꯌꯥꯝ ꯆꯪꯅ ꯁꯨꯝ ꯋꯥꯔꯛꯄ ꯌꯥꯏ ꯋꯥꯔꯛꯄꯗꯣ ꯊꯤꯅ ꯆꯩꯅꯗꯤ ꯉꯥꯡꯉꯒꯗꯤ ꯋꯥꯔꯛꯄꯒꯨꯝ ꯊꯣꯛꯇꯦꯀꯣ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯋꯥꯔꯛꯄꯤꯕ ꯑꯗꯣ ꯐꯨꯅ ꯆꯩꯅ ꯇꯧꯔꯒꯗꯤ ꯑꯃꯨꯛ ꯍꯦꯜꯂꯤ ꯂꯝꯍꯦꯟꯕꯁꯦꯀꯣ ꯃꯌꯥꯝꯁꯤ ꯑꯝꯇꯪ ꯍꯥꯏꯖꯅꯤꯡꯉꯦ ꯑꯗꯣ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯨꯝ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ